ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯏꯔꯦꯟ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯥꯏꯔꯦꯟ ꯍꯥꯏꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯀꯟꯕ ꯖꯤꯕ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯅ ꯐꯥꯔꯨꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯊꯛꯇ ꯂꯥꯏꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯂꯃꯟ ꯈꯨꯝꯂꯛꯄꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯦꯝꯂꯩꯉꯥꯁꯨ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯎꯔꯕ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗ ꯂꯥꯏꯔꯦꯟ ꯂꯥꯕ ꯑꯃꯒ ꯂꯥꯏꯔꯦꯟ ꯑꯃꯣꯝ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯒꯤ ꯃꯊꯛꯇꯅ ꯑꯇꯥꯎꯕ ꯐꯨꯝꯗꯤꯁꯨ ꯑꯗꯨꯛ ꯂꯩꯔꯝꯃꯤ꯫ ꯄꯥꯠ ꯑꯁꯤꯗ ꯈꯨꯜꯒꯤ ꯃꯤ ꯃꯌꯥꯝꯅ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯐꯥꯎꯕ ꯌꯥꯏꯔꯛꯇꯨꯅ ꯉꯥ ꯐꯥꯅꯔꯝꯃꯤ꯫ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯂꯥꯏꯔꯦꯟ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯀꯣꯟꯗꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯀꯣꯟ ꯑꯁꯤ ꯅꯨꯡꯄꯥꯛ ꯑꯅꯤꯅ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯂꯥꯕ ꯑꯃꯗꯤ ꯂꯥꯏꯔꯦꯟ ꯑꯃꯣꯝ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯂꯥꯕꯅ ꯍꯥꯏ, "ꯅꯨꯄꯤ, ꯑꯩꯈꯣꯏ ꯑꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯝꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯗꯕꯅꯤꯀꯣ꯫ ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯂꯥꯏꯔꯦꯟ ꯃꯄꯣꯛ ꯑꯁꯦ ꯁꯨꯛꯄꯥꯝ ꯍꯦꯛ ꯄꯥꯝꯖꯗꯦ." ꯂꯥꯏꯔꯦꯟ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯅꯆꯥ ꯑꯃ ꯐꯪꯖꯔꯝꯗꯥꯏꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯄꯣꯛ ꯑꯁꯤꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ? ꯈꯔ ꯂꯩꯔꯗꯤ ꯅꯪꯒꯤꯁꯦ ꯏꯆꯥꯁꯤ ꯐꯥꯎꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤ." "ꯃꯗꯨꯃꯛꯇꯤ ꯍꯥꯏꯔꯣꯏꯗ, ꯑꯩꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯗꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯕꯁꯤꯗ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤ꯫ ꯅꯠꯇꯦ ꯅꯨꯄꯤ, ꯅꯪꯕꯨ ꯇꯁꯦꯡꯅ ꯃꯁꯤꯒꯤ ꯃꯄꯣꯛ ꯑꯁꯤ ꯄꯥꯝꯕ꯭ꯔꯅꯦ?" "ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯂꯥꯏꯔꯦꯟ ꯍꯥꯏꯕ ꯃꯄꯣꯛ ꯑꯁꯤꯗ ꯄꯣꯛꯄꯤꯔꯝꯂꯕꯅꯤꯅ ꯄꯥꯝꯂꯕꯁꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯄꯥꯝꯃꯤ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯅꯠꯇꯦ, ꯉꯁꯤ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯧꯗꯣꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯆꯥ ꯑꯁꯤꯅ ꯇꯥꯏꯕꯪꯗ ꯐꯥꯎꯔꯛꯀꯗꯧꯔꯦ ꯍꯥꯏꯅ ꯈꯜꯂꯨꯕꯗꯒꯤꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯨꯝ ꯑꯩꯈꯣꯏꯒꯤ ꯐꯪꯖꯒꯗꯧꯔꯤꯕ ꯏꯆꯥꯁꯤꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯆꯥꯅꯤꯡꯕꯗ ꯆꯥ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯔꯣꯏꯗ꯭ꯔꯥ? ꯍꯣꯏꯅꯦ, ꯍꯥꯏꯒꯨꯝꯂꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯑꯗꯨꯝꯅ ꯇꯧꯕ ꯐꯪꯖꯔꯕꯗꯤ ꯐꯅꯤꯀꯣ ꯃꯈꯣꯏ ꯃꯄꯥ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯑꯣꯏꯊꯣꯛꯍꯟꯕ ꯌꯥꯒꯗ꯭ꯔꯥ?" "ꯌꯥꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯦ ꯍꯌꯦꯡ ꯇꯨꯡꯗ ꯄꯣꯛꯂꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯒꯨꯝꯅ ꯂꯥꯏꯔꯦꯟ ꯑꯣꯟꯕꯁꯨ ꯉꯝꯕ, ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯒꯨꯝꯅ ꯑꯣꯟꯕꯁꯨ ꯉꯝꯍꯟꯕ ꯌꯥꯒꯅꯤ." "ꯑꯦ, ꯃꯗꯨꯗꯤ ꯀꯔꯝꯅ? ꯇꯁꯦꯡꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯕꯨ ꯑꯣꯜꯍꯟꯕꯕꯨ ꯌꯥꯒꯗ꯭ꯔꯥꯅꯦ?" "ꯏꯁꯦ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯅꯪ ꯑꯩ ꯂꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃꯃꯝ ꯑꯣꯏꯖꯔꯕꯁꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯇꯨꯅ ꯁꯥꯐꯣꯡꯕꯗꯤ ꯌꯥꯗꯦꯗꯅ꯫ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯈꯖꯤꯛ ꯐꯪꯕꯗ ꯏꯀꯣꯟ ꯑꯁꯤ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯅꯩꯗꯅ꯫ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯤꯗ ꯑꯣꯏꯍꯟꯗꯕ ꯌꯥꯒꯅꯤ꯫ ꯑꯁꯦꯡꯕꯅꯤ, ꯃꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯟ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯂꯥꯏꯔꯦꯜꯁꯤꯡꯒ ꯑꯃꯠꯇ ꯃꯥꯟꯅꯔꯝꯗꯦ꯫ ꯇꯥꯏꯕꯪ ꯃꯤꯅ ꯂꯥꯛꯄꯗ ꯃꯈꯣꯏꯅ ꯍꯦꯛꯇ ꯆꯦꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇꯅ ꯎꯍꯟꯈꯤꯗꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯄꯤꯗꯦ꯫ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯠꯇ ꯍꯤ ꯍꯣꯟꯗꯨꯅ ꯉꯥ ꯐꯥꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ "ꯏꯇꯥꯎ, ꯑꯁꯨꯛ ꯆꯥꯎꯕ ꯄꯥꯠ ꯑꯁꯤꯗ ꯂꯥꯏꯔꯦꯜ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯂꯩꯇꯕ ꯖꯥꯠꯂꯅꯦ?" "ꯂꯩꯔꯝꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯑꯃꯗꯤ ꯈꯨꯟꯖꯥꯃꯤ ꯃꯌꯥꯝꯅ ꯄꯥꯠ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯨꯝꯅꯔꯤꯁꯦ ꯄꯥꯠꯁꯤ ꯂꯥꯏꯔꯦꯜ ꯊꯦꯡꯅꯩ, ꯂꯥꯏꯔꯦꯟ ꯎꯏ ꯍꯥꯏꯕ ꯈꯛ ꯇꯥꯈꯤꯗ꯭ꯔꯤ." "ꯍꯣꯏꯅꯦ, ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯤ ꯁꯨꯛꯇꯥ ꯇꯥꯈꯤꯗ꯭ꯔꯦꯀꯣ꯫ ꯑꯩꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅꯗꯤ ꯊꯥꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯂꯒꯅ ꯃꯈꯣꯏꯗꯣ ꯑꯐꯕ ꯂꯥꯏꯔꯦꯜ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯃꯊꯤ ꯐꯣꯡꯂꯛꯇꯨꯅ ꯄꯥꯠ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯀꯅꯥꯝꯇ ꯀꯨꯝꯅꯕ ꯉꯝꯂꯝꯃꯣꯏ." "ꯐꯔꯦ ꯏꯇꯥꯎ, ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕꯕꯨ ꯑꯩꯁꯨ ꯑꯁꯨꯝ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯑꯣꯏꯅ ꯍꯤ ꯍꯣꯟꯗꯣꯛꯇꯨꯅ ꯉꯥ ꯐꯥꯔꯨꯒꯦ꯫ ꯅꯪꯁꯨ ꯑꯗꯣꯝꯗ ꯆꯠꯄꯤꯈ꯭ꯔꯣ." "ꯍꯣꯏ ꯍꯣꯏ, ꯂꯝꯕꯤ ꯑꯃꯨꯛ ꯈꯥꯏꯅꯔꯁꯤ." ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯝꯕꯤ ꯈꯥꯏꯗꯣꯛꯅꯗꯨꯅ ꯉꯥ ꯐꯥꯕ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯅꯨꯄꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯪꯉꯤ꯫ "ꯑꯁꯦꯡꯕ ꯂꯤꯛꯂꯝꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯣ꯫ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯤꯅ ꯇꯥꯏꯕꯪ ꯃꯤꯁꯨ ꯑꯣꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ?" "ꯅꯨꯄꯤ, ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯆꯪꯏ꯫ ꯄꯣꯠꯁꯛ ꯑꯗꯣ ꯃꯐꯝ ꯑꯁꯤꯗꯗꯤ ꯂꯩꯇꯦ꯫ ꯂꯩꯔꯥꯏ ꯀꯪꯐꯥꯜ ꯃꯊꯛꯇ ꯂꯩ꯫ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯂꯧꯔꯨꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯥꯕ ꯊꯣꯛꯂꯕꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯇꯥꯏꯕꯪ ꯃꯤ ꯑꯣꯟꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫
Wapam asida lare nupi adudi kari karam tawu posakno haina khangningbana langtaknarami. Si karam posakno mayek singna ingonda takpiyo amukta haibiyo. Kangphalgi saruk asida asoba khongnang pambi ama hawi. Khongnang pambi dugi makhongda lainungda sida yai ema chapu manungda chena hapduna phumduna lei. Madubu kariguma huduna nangna thaklabadi aikhoigi isado taibang mi onba soiduna ngamgani. Sida yai haiba madubu thaklaga isana taibang mi onba makoi mapa madubu huransi khongnang makhong aduda phumdu leiribado amukta huransi. Nupi wapam madu araiba natene aina kangphalda kaba haiba ase taibang mina uthokrabadi madudi kamdauba makoina ibu phana bu honaraknabadi. Nahakna dumna kiringaida aikhoigi isa ase taibangda phorokpana soidana hankiba tare. Nangna maduda kiribadubu karigino ngasi phawba nang aina pat asida leirakpasida taibang mi kanamta bu hatte makhoigi phatanaba kaidongnungda khande aduna makoinasu aikhoibu uba thokpa kanda hatkani ningde. Masida nangna singnaribasi karino? Nupi aikoi anise laren ama oirabasu larengi asingma magul amata yaudabani. Aina kangphalda kaduna sida yai adubu lauthoknabu hotnaringaida taibang mina ukro adudagi aibu phanabu honarao. Aina nanthokpa ngamhaudrabadi ai ase khangmu thakta makhoigi makhuta sigadoribani thawoi ase thagadoribani. Adu oiragana numitna takra matung numidangi amama maraktoina satpiro matam adudadi taibang kanamtana nangbu uraroi. Nupi nangbu ngawbru nahi nang aise atai lairensinga manadi haiba nangsu khanglibu natra. Nang aigi matik mayai amata yauba nate. Numidangi amama marak aduda aikhoisu imit asina karisu uba ngamloi karamna posak adubu lauthokluggani. Hoini chumini madusu yaroiko adubu mapa aina haijariba sidi nang aise atai lairensinga manadabagi yamna wana hingidana. Masigi awabase aikhoi anigi puklakadorbi isa sidadi phanganingde mahakbu matik magul leiba lairelama oihaningi. Aduna mapa nang siba kiba yade aikhoigi pandamdi sida yai adubu lauba phangba sidani. Nang nupani thapak ase nang soidan tawgadabani. Laire nupina magi mapuroibada sida yai adubu lauthoknaba kanna hairami maduda lare laba dusu tawpham khangdraduna siraga si changlaga sanghaina khanduna hoi haina haidoklami. Numit kharanigi matungni nga phaba miyoisingna asumna wa hainarami. Ito aikhoigi khul asi leiriba miyoisingse nongma nongmagi suraga saba ngaktani. Numit khudingi hi tongduna pata kumduna nga phaduna seltan mangaktani. Asiguma mawong asida aikhoi ase chahi khuding hingli. Adubu itaw khoi aikhoisu nong phadokti harau kumai ama singduna nungai thokpa yaba poni kari khanbage. Hoini taw miyoi bhaibase hingnaba thabaksu sugani selsu tangani aduga muksu nungai thokani. Adubu itaw khoi aikhoigi khul asi leiriba miyoising asidi nong hek nganbadagi numina taba phaw ase thabak suduna loina leineido nongmata harau kumai ma pangthokbagi wakhalsu leite. Phare aikhoi kharana wafam asi yakdoklasi aduga khul asida numit kharanigi harau kumai ma pangthoklasi. Nupa amana amuk hairei waduna ta asum leiba yabrada khoida hai sigadaw mapokni kharasu nungai thokpa tamsi aidi nakoina hariba wafam maduri yarage yumda itu isa singnasu loina hairage achauba kumai amadum sinsi. Singadoriba harau kumai asina aikhoi masenbu nushina hanba maram ama oihangadabani. Punna saminaba sina aikhoi miyoibagi nushiba ihuladugi horakphamni. Patagi nga yam phaduna chaminabani khangde sa phaduna chaminabani khangde amma hekta tawrasi. Adudi taw pat asigi manakta lariba achauba khongna makhong asida akhoi punduna wapam ma khanarasi aduga mafum asida chak thongtuna kumai adu pangthoklasi. Phare pawase atai miyoisingdusu hairasi. Asumna khunja miyamna harau kumai ma pangthoknaba wapam asi khanaba sum horami. Nongmagi matamni irol nungda leiba lare labana magi nupi bu yengtuna hairei. Nupi
Ngasigi numit asida kangpalda kaduna khongnang makhong adu satuna sida yai adubu tawduna lawthoklurage. Nanggaiga pat mapan phawbudi chatminarasi. Matakdana ai kakhige aduga nangna aibu ngaidu leiramo. Phare aikoi ani punna mapam adu phawbudi chatminarasi. Nangna thabak adubu pangluro adubu namitna nadi yamna singuko taibang mini hek ukhiba thokibada nangi thawai soyena manga doribani. Siraga si sangaga sang posak aduda phanglaga loire. Ai amana sikhrabasu isagi hakdakta matik magu leiba layel ama oihauga doribani. Mapa ama oina isagi damak tabak asimudi panglamlagi. Mapu mahak puningsi mapu mahak nabu sanbirabadi soyena ngamganida. Laren laba madi laren amo matay manaw anido pat mapan tamna laglami. Pat mapan aduda laren amom na lehauduna kang pala aduda na laren labo na kakat pahurami. Mabung na sitsituna kara amuk jali. Mangang adu butanggatuna taibang mi lebra amuk yengi. Taibang minin pangdrabada laram loy khanduna amuk situna mamangda lariba kongnang pambi adugi manaktam na chatlami. Somdana kunja miyam karana makuda thang paidun laklami. Nupa amana mataw singmo yenduna hai. Ito, aikhoin hawdawa wafam kulasida haraw kumay tawsi ayna hainabado kunja miyam mipung kudimakna loyna suyanare. Makoyna haraw kumay asibu sungsoy soydana pangthoklasi haina haibiri. Amana amuk hairai. Adumna su haire adu itaw makoyna haibadadi ngadang sabagi muhutta yaraw sasu chasi hai. Nga haibasidi padasidagi kunja pumuna phaduna toyna chaduna talmareirabani. Pak ek chanadaba mathil ama oina tawsi hairi. Adugi natro aikhoina khutta thang paidun laklibase. Pat asigi wangmada leikhriba jingjaw asigi manungna sangduna hekta sa thirusi. Phangdaba yadabani. Sa asawba ma phaduna kunja miyam pumbaga harawna saminasi. Airi sade kayabu saningde itaw khoi makoigi lairen kana haibado. Madu chabadi yamna hawe hai. Imana pokpadagi amukta sa satri aidi madu buina saningi. Nangdana te aikhoisuni aikhoisu lairende amukta satri. Chaninga haiduna kaidagi thiruduna lawrugadabu laireno. Pat asida laire lei kainadi hainabanida. Ha lairamba tarabasu a irol nungda karamnadi kumduna pharune. Hoise aduk chaninga haibagi wani chadrabasu yai sa oina pharasi. Asumna hainaduna kunja nupa khara aduna asum lakpana asoba khongnang makhong adugi makhada asoba larel amana tasinduna konsinu leiribudu urami madubu ubada nupa amana hairai. Khongnang makha asida leiribasidi lairenina. Ha kori lairen haiba tu yengune. Makoi singdu chatlambadu saplepnai. Mamit sing aduna ukhadu loina yengnai. Charaba larel amana marai marai tasinu leiribudu makoina urami. Lairen asigi masin asina leinung asida kakak thilibasi ubra. Ui mahakisi karigumba ma lawthoknaba hotnaba mantra. Khoi male leinung asida karigumba ma soida leirangani. Ngaikho tumin leikho lairel ase nanthokhan kibu yade. Aikoi miyamna thasinun hekta phausi. Lairel asibu aikoina karamna phagadoribano. Phagera thanglanglaga hatkera ama hekta tawro nanthokhan kibudi yade. Nupasing aduna makuda thang adu paiduna laren adu lariba mafam adu tamna tapna sangsilami. Khongnang makhongda lariba lairel labaduna mahakna lainungdagi lawthokke haina khaliba posak adu tabu thuna lawthoknabu hotnarami. Maduda pukning changlingaida mahakki manakta taibang misingna changsilaklibadu mahakna khanglamde. Masin aduna lebak adu thinduna lebak adubu asum tawtharami. Asum tawtharakpana kona thangda chaphu laribadu mahakna urami. Chaphu dubu ubada mahak yamna haraujai. Aina thiriba chaphu ase sida leiredana masibu phanglabadi yare masibu puduna thuna iroluna kumthagrage ai. Asi khanduna masin aduna chaphu dubu siktuna lawthoraklami aduga mafam adudagi chatpa horami. Matang asida kunja nupasing aduna makuta paiba thangsing aduna lairel adu tana loina langlami. Makoina langma thangsing aduna lairel adugi makokta panba yaw manangana panba yaw mamaida panba yaw tawrami. Thangna palaba laireldu ising adu phawba yawbu nangdringaida kudak adu sirami. Mahakki masinbana chikliba chaphu adu masindagi nanthokhtuna pat adu tamna tharo onthakirami. Lairel nupi aduna chaphu adubu khulli
ꯃꯕꯨꯛꯅꯤꯡꯗꯁꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯜꯂꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯦ ꯇꯥꯏꯕꯪ ꯃꯤ ꯃꯈꯣꯏꯅ ꯊꯥꯡꯅ ꯂꯪꯗꯨꯅ ꯍꯥꯠꯄꯤꯔꯔꯦ꯫ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯅꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯅꯣ? ꯐꯩ ꯈꯪꯒꯅꯤ ꯃꯇꯤꯛ ꯃꯌꯥ ꯌꯧꯕ ꯆꯐꯨ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯐꯝꯗ ꯐꯪꯂꯦ꯫ ꯍꯌꯦꯡ ꯑꯩꯒꯤ ꯏꯆꯥꯅ ꯆꯥꯎꯔꯕ ꯃꯇꯝꯗ ꯏꯄꯨꯔꯣꯏꯕ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯈꯨꯝꯍꯜꯂꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦꯟ ꯅꯨꯄꯤ ꯑꯗꯨ ꯆꯐꯨ ꯑꯗꯨ ꯄꯨꯗꯨꯅ ꯏꯔꯣꯜꯅꯨꯡꯗ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯄꯥꯠ ꯃꯄꯥꯟꯗ ꯆꯪꯁꯤꯜꯂꯛꯄ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯅꯩ, ꯂꯩꯔꯦꯟ ꯑꯁꯤ ꯁꯤꯔꯦ꯫ ꯑꯩꯈꯣꯏꯅ ꯂꯪꯕ ꯊꯥꯡꯁꯤꯡ ꯑꯁꯤꯅ ꯄꯥꯟꯗꯨꯅ ꯃꯍꯥꯛ ꯁꯤꯔꯦ꯫ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯉꯁꯥꯏꯅ ꯂꯩꯔꯦꯟꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ? ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯂꯩꯔꯦꯜ ꯎꯔꯝꯃꯦꯕ, ꯑꯗꯨꯅꯅꯤ꯫ ꯍꯣꯏꯅꯦ, ꯍꯧꯖꯤꯛꯇꯤ ꯂꯩꯔꯦꯜ ꯑꯁꯦ ꯁꯤꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯕꯨ ꯑꯣꯏꯅ ꯊꯣꯡꯗꯨꯅ ꯆꯥꯕ ꯌꯥꯔꯅꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯂꯩꯔꯦꯜ ꯑꯁꯤ ꯊꯥꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯄꯨꯈ꯭ꯔꯁꯤ꯫ ꯐꯅꯁꯨ ꯆꯥꯎꯔꯦ, ꯅꯨꯃꯤꯠ 5-6ꯅꯤ ꯆꯨꯞꯅ ꯆꯥꯅꯕ ꯌꯥꯔꯅꯤ꯫ ꯈꯪꯗꯦ ꯑꯩꯗꯤ ꯂꯩꯔꯦꯜ ꯑꯁꯦ ꯆꯥꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯦꯜ ꯑꯗꯨꯕꯨ ꯊꯥꯡꯗꯨꯅ ꯈꯨꯜ ꯇꯝꯅ ꯄꯨꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯂꯥꯛꯅꯗꯨꯅ ꯂꯩꯔꯦꯜ ꯑꯗꯨꯕꯨ ꯌꯦꯡꯅꯩ꯫ ꯃꯈꯣꯏ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯈꯨꯜꯒꯤ ꯍꯔꯥꯎꯕꯁꯦ ꯍꯌꯦꯡꯗꯒꯤ ꯍꯦꯛ ꯇꯧꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯆꯧꯕ ꯂꯩꯔꯦꯜ ꯑꯁꯤꯕꯨ ꯏꯟꯁꯥꯡ ꯑꯣꯏꯅ ꯊꯣꯡꯗꯨꯅ ꯆꯥꯔꯁꯤ꯫ ꯂꯩꯔꯦꯜ ꯑꯁꯦ ꯑꯩꯈꯣꯏ ꯅꯨꯄꯥꯈꯩꯅ ꯉꯁꯤꯗꯒꯤ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯦꯜ ꯑꯗꯨꯕꯨ ꯊꯥꯡꯅ ꯀꯛꯇꯨꯅ ꯁꯦꯝꯕ ꯍꯧꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯂꯩꯔꯦꯜꯒꯤ ꯃꯀꯨ ꯑꯁꯦ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕꯗ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯨꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯂꯧꯊꯣꯛꯇꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯁꯤ꯫ ꯍꯌꯦꯡ ꯇꯨꯡꯗ ꯀꯥꯟꯅꯔꯛꯄ ꯌꯥꯏ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩꯁꯨ ꯑꯗꯨꯝꯅ ꯍꯥꯏꯅꯕ ꯇꯥꯏ꯫ ꯄꯥꯛ ꯍꯦꯛꯇ ꯍꯥꯠꯄ ꯉꯝꯕ ꯂꯩꯔꯦꯜꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯃꯀꯨꯁꯤꯡ ꯑꯁꯤꯕꯨ ꯐꯖꯅ ꯊꯝꯁꯤ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯦꯜ ꯑꯗꯨꯒꯤ ꯃꯀꯨꯗꯨꯕꯨ ꯇꯣꯉꯥꯟꯅ ꯐꯖꯅ ꯂꯧꯊꯣꯛꯇꯨꯅ ꯌꯥꯡꯀꯣꯛ ꯑꯄꯥꯛꯄ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯔꯦꯜꯁꯤꯡꯒꯤ ꯁꯥꯗꯣꯡꯁꯤꯡ ꯑꯗꯨꯕꯨꯅ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯇꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯊꯣꯛꯇꯨꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯖꯤꯟꯈꯤꯗꯨꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯄꯨꯝꯕꯗꯨ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯗꯨꯅ ꯄꯥꯠꯇ ꯉꯥ ꯐꯥꯅꯗꯨꯅ ꯑꯃꯨꯛ ꯂꯩꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯗꯨꯅ ꯅꯨꯄꯤ ꯑꯃꯕꯨ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯅ ꯍꯥꯏꯔꯛꯏ, ꯀꯔꯤ ꯂꯝꯒꯤ ꯁꯛꯍꯦꯟꯕꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ꯫ ꯑꯁꯨꯛ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯖꯔꯛꯇ꯭ꯔꯤ꯫ ꯃꯃꯤꯡ ꯃꯊꯥ ꯍꯪꯍꯧꯗꯕ ꯌꯥꯗꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯑꯣꯏꯍꯧꯗꯕ ꯌꯥꯗꯦ ꯅꯨꯄꯤꯁꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯄꯥꯈꯪ ꯑꯣꯏꯗꯨꯅ ꯂꯩꯔꯛꯄꯁꯦ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯁꯕꯥꯅꯦ ꯃꯁꯛꯅꯦ, ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, ꯍꯦꯂꯣꯏ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯣꯏꯔꯕ ꯖꯥꯠꯂ ꯅꯨꯄꯤꯁꯤꯕꯣ? ꯀꯨꯆꯨꯁꯤꯅ ꯀꯌꯥꯗ ꯉꯧꯅ ꯂꯪꯅ ꯐꯖꯔꯤꯕ, ꯃꯁꯝ ꯑꯁꯤꯅ ꯌꯥꯝꯅ ꯃꯨꯅ ꯋꯥꯏ ꯋꯥꯏ ꯇꯥꯔꯤꯕ, ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅꯒ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯟꯍꯜꯂꯤꯕ꯫ ꯀꯥꯟꯅꯗꯦ, ꯃꯇꯨꯡꯗ ꯏꯟꯅꯍꯧꯔꯨꯒꯦ꯫ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯛꯇ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯛ ꯊꯦꯛꯇꯨꯅ ꯆꯠꯂꯤ꯫ ꯅꯨꯄꯤꯁꯤꯒꯤ ꯃꯁꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯟꯖꯥ ꯄꯥꯈꯪ ꯑꯃꯁꯨꯡ ꯅꯨꯄꯥ ꯃꯈꯩꯅ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯊꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯕꯗ ꯃꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯃꯃꯤꯠ ꯐꯥꯎꯕ ꯀꯨꯞꯅꯈꯤꯗ꯭ꯔꯤ꯫ ꯅꯨꯄꯥ ꯈꯔꯗꯤ ꯃꯇꯤꯟ ꯇꯥꯕ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯦ꯫ ꯐꯖꯕꯗ ꯄꯥꯝꯗꯕ ꯃꯤꯍꯧꯗꯕ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯔꯤ꯫ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯍꯜ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯉꯤ, ꯏꯄꯨ, ꯅꯁꯨ ꯑꯩꯁꯦ ꯂꯝꯕꯤ ꯂꯃꯥꯡꯅꯔꯦ꯫ ꯃꯇꯝ ꯑꯁꯤꯁꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯑꯁꯤꯒꯤ ꯑꯍꯤꯡꯁꯤꯃꯇꯪꯗꯤ ꯏꯄꯨꯒꯤ ꯌꯨꯝꯗ ꯌꯥꯔꯦꯛꯆꯒꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯅꯍꯥ ꯅꯨꯄꯥ ꯑꯃꯅ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ, ꯍꯅꯨꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤꯗ ꯂꯦꯛꯑꯣ, ꯑꯩꯅ ꯌꯥꯔꯦ, ꯑꯩꯒꯤꯗ ꯂꯦꯛꯂꯨꯁꯤ, ꯏꯟꯁꯥꯡꯒ ꯑꯍꯥꯎꯕ ꯄꯤꯖꯒꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯌꯥꯝꯅ ꯃꯣꯠꯄꯅꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝꯅ ꯅꯥꯜꯂꯤ꯫ ꯐꯃꯨꯡ ꯑꯃꯁꯨ ꯍꯥꯡꯗꯨ ꯂꯩ, ꯃꯗꯨꯗ ꯑꯣꯏꯅ ꯅꯪꯅ ꯇꯨꯝꯕ ꯌꯥꯅꯤ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯦꯛꯂꯨꯁꯤ꯫ ꯄꯥꯈꯪ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯁꯨꯛ ꯐꯖꯕꯤ ꯅꯪꯅ ꯑꯊꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯂꯦꯛꯂꯨꯔꯕꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯪꯒꯤ ꯐꯖꯕꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯗꯨ ꯂꯩꯔꯝꯂꯅꯤ꯫ ꯑꯗꯨꯅ ꯅꯪꯒ ꯐꯖꯕ ꯃꯥꯟꯅꯕ ꯑꯩꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯦꯛꯂꯨꯁꯤ꯫ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯑꯗꯨ
Nupasing adugi matau amadi wangangsinglu taduna nokfei tausai. Ahal aduna hairei. Ibema, kulgi pakhangsi ngaktani. Onthokna mathong sakhidraba. Makoina ngangli sa isi wa oina tarunuko. Nangna haikibudubu aigida leke haiba natro. Nupa amana ahalduda onsinun hairei. Kainu dahal, ahalgise wakhala matau mali. Hanu thang aduda kari thui haiduna tawzaba sarino. Ahalgi tharam nate mase. Chalo. Pakhang amana amuk. Yumda nasusing aduga wari liduna legidi haidraduna pakhang laisabi tharam masida wai sinaba. Chalo chalo. Layumda chalo. Hai, nupi sina hanglibu wa sidi aingondanine ikai khangdaba sa. Nakoi oina yumda chalo. Aidi nupi siga wari saukige. Ipugi yumda oina chalasi. Asi haiduna ahal aduga loinana sakhenbi nupidu chatlami. Ahal adusu phazaba nupi adubu ubada hanuruba mahaki wakhal adubu nauthoklami. Mahaki wakhal aduda mawan khalaklami. Ahal adugi mayumdani imungda pusinduna nupiduda hangi. Ibema, nangbu kanano kari ming kaubagi? Ipu, nasu aigi iming ithadi takthokjararoige. Ngasi khaktang mafamsida yarek jakhigi. Hoida, yaida. Ipugidi kanasu leite. Yum masida itanta leibani. Ngasidi nangna sakhumna sangduna numidangi sak ase nang thonglo. Thongjagi. Asi haiduna sahenbi leisabi asina hanuba adugi yumgi sakhumna sangduna chak thongba haurami. Mafam aduda phamna yumgi sejin saya mamit aduna koyeng yenglami. Yumthakta amuk yeng sagaida amuk yeng tawrami nupi asina kariguma pasak amabu lona thiri. Yumsida posak adu lei haibadi chap chana khangli. Adubu karama mafamda leige haibadi aina khangtri. Anubasida hangbasu yaroi. Sahenbi nupi asi lairelni. Adungai khunja miyamna hatkiba lairel adugi masanupini. Mahaki mamana mahakpu poklaba tungda mapana sinaramkhiba sidayai adu pithakhi. Madudagi mahak taibang mionba ngamkhibani. Mamana mahaki maphamda haukraba punsigi wari thodok singbu amata chithadana libirami aduga mapa hatkibagi lamanbusu khumnaba hairami. Asina maram oiraga lairengi masanupi asina taibang nupi amagi phasaba saktamna onthoktuna mapa lairengi maku adubu thiba amadi laman khumnaba khula sida lakhibani. Mahakna mabukningda amuk khali. Lairel maku asina asubak leiba sina maram oiraga layoikraba aigi panthaudo mapok amada amuk pokpa ngamdre. Madubu aina huranduna mai thadoklabadi mahakna amuk mapok ama poklakadoribani. Madugi matungda aina amuk khulasida laman khumgani. Sakhenbi leisabi sina asum yenglakpa matamda leibaki sapu amada lairel maku matum tasinuna yaramlibudu mahakna thengnarami. Oh, aina thiriba maku adudi chapu manung asida yaramledana kayada cheksina thamkrabana. Phai aina sakhum thawkhaliba mai asida oin langsinuna thadokrake. Asi khanduna lairel maku adubu mari nungna langsilami. Maku adu akangba oibanina maina grong chakhirami. Lairel maku adubu mai thadokpagi akanma manam aduna yum adu sandokhirami. Phamungda ahal nupa aduna wakhalamada tawduna tumli mahakna khali. Asuk phajaba nupi sinaga aigi yumsida asumak lengna leirabadi kayada nungaikhragadabano. Naha oiringai matamdaga thengnajaramlabadi khanggadabani. Adubu hojiksu kaisu kaide. Chahi pangyam yambasu natre iha. Suknatangi marifu khaktang ngairi. Yamna kuina mahaka laiminakhiba yakhini. Ngasigi ahing asida aina mahakpu phasana themlage. Mahakpu mayumda halankhraroige. Yumsigi mabema oibiraro haina aina haizarage. Asumna nungaiba wakhal amada tawdu leiringaida manaton aduda manam ama nangnaplammi. Kari manam nuside. Karibu maina saklaba jatna. Asi khanduna manaton adu thanggatuna manam susutnami. Chakhumda oiramba taimasi chak thongkiba sakhenbiduna karibu mai thariba jatna. Ahal aduna chakhumda sangdun yenglammi. Madudagi chakhum aduda achouba lairel amana makok thanggatun leirami. Ahal nupa adudi lairel adubu ubada kudak aduda wanthakirami. Wanthakhiba aduna mahakya roi matam su oikhirami. Somdan lambidani nupa ani khakna asumna wari sanari. Madugi hanubaduna adum nekte tawbu yabro.
Hanuruba mahakna karigi irang tawribano. Sa enmi nupido mahakka mayumda thambasu ai yaroi. Aikhoigida thamgadabani. Maduni taw hekta munna singgadabani. Asumna hainaduna Hanuba adugi yumduda makhoi ani changlaklami. Thunga si lonsinu tawbu sarni. Itaw namkhayo lonsilibu thongasi. Makhoi anina thongadu namkhaiduna imungna changlami. Hek changbaga imungduda leiramliba lairel aduna makhoi anibu chiktuna hatoklami. Lairel adu mapana thoklai numidang aduda yung khudingna sangduna araiba miyoi khudingmapu chikchitun loina hatoi. Hatpa yaba hatlaba tungda lairel adu onduna patamna satuna ironungda lupkhirami. Makon yaraba matamda mahaki mamada pawpu matamlami. Imana pamjaba ningjaba khudingmakta nasa aina loina tawramlabani. Ipa hatkibagi laman khumlamlabani ima. Masagi wahay aduda mama oibi mahaki thamoy adu penjarami asumna masana laman khumlabada haraw nungaina mama masa anidu pat manungda leikhirami.